ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯨꯞ ꯑꯁꯤꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯣꯊꯣꯔꯥꯏꯖ ꯇꯧꯗꯦ ꯑꯃꯗꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯁꯧꯒꯠꯄ ꯇꯧꯗꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯥꯁꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯣꯄꯔꯦꯇꯔ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯦꯗꯀ꯭ꯋꯥꯇꯔꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯥꯎꯏ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯚꯦꯔꯤꯐꯥꯏ ꯇꯧꯕꯤꯌꯨ, ꯂꯨꯞ ꯑꯁꯤꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯈꯪꯅꯔꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯇꯧꯔꯝꯕ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯃꯥꯡꯗꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯇꯣꯞꯄ ꯄꯥꯔꯇꯤꯅ ꯇꯧꯔꯝꯕꯗꯒꯤ ꯁꯦꯡꯇꯣꯔꯛꯇꯅ ꯂꯩꯁꯤꯟꯈꯤꯕ ꯀꯌꯥ ꯇꯧꯈꯤ꯫ ꯂꯨꯞ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯂꯤꯕꯗꯤ ꯂꯨꯞ ꯑꯁꯤꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯔꯝꯕꯁꯤꯡ ꯌꯥꯎꯔꯕꯗꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯃꯦꯖꯔꯁꯤꯡ ꯉꯥꯛꯇꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞꯁꯤꯡꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜꯁꯤꯡ ꯁꯤꯖꯤꯜꯂꯛꯄ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯤꯔꯛꯄ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜꯁꯤꯡꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯅ ꯂꯨꯞ ꯑꯁꯤꯗ ꯑꯇꯝꯅꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜ ꯁꯤꯔꯛꯄꯁꯤꯡ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯍꯟꯒꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯂꯨꯞ ꯑꯁꯤꯕꯨ ꯄꯥꯎꯊꯣꯛꯂꯝꯕꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯑꯦꯛꯁꯟ ꯂꯧꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯨꯞ ꯑꯁꯤ ꯄꯥꯎꯊꯣꯛꯄ ꯂꯦꯞꯄꯤꯌꯨ, ꯃꯤꯌꯥꯝꯗ ꯂꯨꯞ ꯑꯁꯤ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯂꯕꯗꯤ ꯆꯞ ꯆꯥꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯑꯦꯜ ꯔꯣꯕꯥꯔꯁꯟꯅ ꯃꯈꯥ ꯇꯥꯔꯤ꯫